Mistake Soikiba Aranba Touba Mayam Mi Karadi Soibase Touningai Hotnai Mi Kara Amana Soiba Dagi Tamningai Hotnai Adu Akoigi Oina Soiki Gadrana Kalaga Tabakaya Toudabasu Yawi Amazung Mimang Tokpa Ngamdabasu Yawi Mikaya Nomdi Soiba Dagi Chumthoklaga Paunaba Yaukare Paidana Mistake is not a problem. Mayam mistake tagi akoina tung halaga chen ga dabanatte. Mayam sigi video sida mistake se successful oibagi khulai amani khangmangam gani. Mayam video se full yang biyu khangmangam lagadi like amasung subscribe to biramo. Hi mayam, welcome to our channel Sonita Academy Kanglaipa. Mayam example amagi mateng na mistake tagi kari khangmangam manoyeng se. Engineering college amada last semester da loiramdai da classroom amada experiment tauba satra mayam yawi satra mayam dudagi satra ani khakta laukhachage A kauba chhatra na larigam haiba B kauba chhatra na average oiba student ani magna masa masagi khulai puthoga experiment tauba haure A haiba student duna madi haibanina without any mistake soiba amatta yaudana magi experiment du successful oire ma yum gantana hankhre B haiba student duna marakta soiba yarakpadagi experiment du fail oire adubu mana khudakta oja manakta chalaga sigi experiment si comment tauni hangbadagi oja na hairakpadagi bana chumthoaga chumna tauraga khara thengna yumda hankhre adu numitto aduga aina mayamda sigi situation sida lagyam phaba satra si kanano hangba kana sungsoi soidana A hairakani karigino haiba kanda A haiba satra dudi lariksu haibani yumjuma nganna loijalaga thuna chatkhibani mistake ambho oidabida mayam munna tabiyu situation si khara honge numit kharani matungda moigi last semester exam da internal exam da Hana taukiba experiment dugi same exam taurakpa matamda chap manaba satrani du lokhatke experiment tauba hore tauringai duda hanaga chap manaba mistakes ani magta handak laksalaaba aduga handakti A haiba larik haiba student dudi mai pakpa ngamdre karigino haiba kanda mangonda hanagi mistake tu thengnadribanina unsuccessful oirema adubu B haiba student dudi mistake tu kamtauna chumthokanina khangbadagi mase handakti successful oire marks yam chauna phangkhre adubu mayamda aina sigi situation sida luck yam phawasi kanano hangba kanda sungsoi soidana B ne na hairakani aduna mayam luck se situation da depend taweba tarik haiba khaktana successful oini haiba laite mayam gi akoibada mayam gi surrounding da su uramgani larik yam haiba hojik pau yumda taraga laiba aduga larik ti yam haitaba larik yam haijadaba paisa phajana talaga laiba adugu mayam lairibani mayam na su oi uribani aduga class 10 da first second taba class 12 da na flog taba adu su yauribani mayam munna tabiyu ngasai gi situation do amuka hungdoke ngasai gi internal exam gi mahutta job placement gi exam oiramadi company aphawwa amalaga exam tauba oiramadi aduda B haiba satra duna hena lagyam chawba oirani paisa chawba job sungsoi soidana phanglani mayam ubibra mistake amagi power se it is possible. Yes, somehow it is possible. Akhoina any ahanba thabak ama taurakpa matamda soikhiba yaurasu adu mistake natte haiba karigino haiba kanda akhoina di afaba thabak ni na khallaga tauribanina ahanba da soiba se mistake natte adubu khangna hanjinna soikhiba pot tawase adudagi hena chawa mistake laitere adu achauba aranba amani Thabak ama tauba matamda success natraga fail oibe yai aduda fail oibe se aranba natte haiba adugi aranba dudagi kamdauna chumthoktana tamdana taudaba se aranbani aduga isa itomta blame taura laiba sisu aranbani sisu mistake ni mayam isa itomta blame tauraga wakhan nungaitana laiba se kari kanabna bamta haibiyune any thabak ama taure successful oidre give up tawbiganu ba successful oidre se maram karigina thigat loba phajana adudagi
ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯇꯝꯖꯦꯕ ꯃꯊꯪ ꯂꯥꯟꯗꯅꯕ ꯊꯕꯛ ꯑꯃ ꯍꯧꯔꯦ ꯇꯧꯔꯦ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯗ ꯁꯣꯏꯕꯗꯨ ꯈꯪꯍꯧꯗ꯭ꯔꯦꯕ ꯑꯗꯨꯗ ꯁꯄꯣꯁ ꯁꯣꯏꯕ ꯂꯥꯛꯑꯝꯃꯗꯤ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯐꯦꯁ ꯇꯧꯔ ꯆꯠꯀꯅꯤ ꯀꯝꯗꯧꯅ ꯆꯨꯝꯊꯣꯛꯑ ꯆꯠꯀꯅꯤ ꯁꯤꯁꯤꯅꯦꯕ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯔꯤꯁꯤ ꯁꯤꯁꯤꯅꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯔꯤꯁꯤ ꯇꯧꯔ ꯑꯗꯨꯝ ꯆꯨꯝꯅ ꯆꯠꯈꯤꯕꯗꯣ ꯆꯨꯝꯊꯣꯛꯄꯁꯨ ꯉꯝꯃꯔꯣꯏ ꯁꯄꯣꯁ ꯀꯣꯟꯅ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯂꯥꯛꯄ ꯀꯥꯟꯗ ꯆꯨꯝꯊꯣꯛꯄꯁꯨ ꯉꯝꯃꯔꯣꯏ ꯉꯥꯎꯔ ꯂꯩꯔꯅꯤ ꯑꯗꯨꯅ ꯇꯧꯔꯤꯉꯩꯗꯨꯗ ꯃꯤꯁꯇꯦꯛ ꯌꯥꯝ ꯂꯥꯛꯄ ꯆꯨꯝꯊꯣꯛꯑ ꯆꯠꯄ ꯁꯇ꯭ꯔꯒꯜ ꯇꯧꯔ ꯆꯠꯄ ꯑꯗꯨꯀꯥꯟꯗ ꯅꯠꯇ꯭ꯔꯕ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯤꯁꯇꯦꯛ ꯑꯃꯁꯨꯡ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯒꯤ ꯇꯨꯡ ꯍꯜꯂꯒ ꯆꯦꯜꯂꯔꯣꯏꯁꯦ ꯃꯤꯁꯇꯦꯛ ꯑꯃꯁꯨꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯐꯦꯁ ꯇꯧꯔꯒ ꯆꯠꯁꯦ ꯃꯥꯏ ꯄꯥꯛꯁꯦ ꯃꯌꯥꯝ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯁꯣꯅꯤꯇꯥ ꯑꯦꯀꯥꯗꯃꯤ ꯀꯪꯂꯩꯄꯥꯛ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯔꯤꯃꯈꯩ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ